मेराज की अंगकपा सफर बिस्मिल्लाहिर्रहमानिर्रहीम इब्गो रसूल सल्लल्लाहु अलैहि वसल्लम की पुंसीदा पिकलिंगैदगी हौदुना अवाबा कया थेंगनरकपनी महाकना नबी ओइरगा महाकी मौ इमा खदीजा लैखिद्रे महाकना इबुंगोगिदमक यामना मतेंग तौरंबनी महाकना लैखिदबा असिदा इबुंगो रसूल की समोइदा यामना अवाबा नुंगाइतबा पोकी नोमतसु महाकपु काउजरमदे अदुगिसु मथक्ता मागी चचाबु तालिबना लैखिदबा असिदसु मागी ओइना अवात यामना ओइरमि अदुगी मतुंगदा मक्कागी मुश्रिकसिंगी जुलुम सितम अमसुंग ताइफता महाकपु थीने तौरखिबा पुनमक्सिना मागी थमोइदा अनाबा अमा अदुम फाउदुना लै नबीसिंगदी महौसाना अवाबा नंगल्ली अकनबा अजमाइश तवी अदुगी मतुंगदा अल्लाहना नुंगाइबा फंगल्ली इन्नमा अल उसरी युसरा तेस पुमनुमक असिगी मतुंगदा अल्लाह नमागी दमकता अंगकपगी खुदोल अमा मांगोंदा पिबीरकी मधुगी खुदोल अदो मियोइबा कनागी लाइबक्ता तमखिदे मधु मिराज की अहिंगनी अहिंग असिदा महाकपो अल्लाह न मागी नाकता कौखतकी पुखतकी अमसुंग अंगकपा पोत कया खुदसेमगी उहल्लकी जन्नत दुजत अमसुंग मपु मनाइगी मरकता वफम कया थमनरकी ngangnaraki नमाज की खुदोल पुरखी असुक यामलो वारी असि ओइखी अदुबु मतम खजिक की मनुंगदा मसी ओइखिरम्मी मागी फम्मदो मान हिप्लम फम्मदो फुंगफुंग साना साबदो इंगथरमद्री थोंगी जिंजेर थोंगी खुजी अखोगी हाइदना लेहोबदो मदु असुम हाइदना लेरमली अदुरबदी मसी करमना ओइखी मसीनी मेराज की अंगक पवारी से मेराज की थौदोक असी ताइबंगदमक ओइखिबनी मसीगी सफर असिदा मतम कयाम चंखी हाइबसी अल्लाह मदी मागी रसूल न हेन खंगी मसी अल्लाह की चाउरबा खुदम सिंगी मरक्ता अमनी अल्लाह ना मागी महबूब इबुंगो रसूल सल्लल्लाहु अलैहि वसल्लम दा महाकी कुदरत की अंगकपबु वहनखिबनी मेराज की थौदोक नबुवत की तरासुब चही अमदी मदीनादा हिजरत तौबगी चही अमा मांगदा मक्कादा थोखी रजब थागी कुंतरेतनी पानबनी अल्लाह ना मागी फरिश्ता सिंह दा हुकुम तवे आय फरिश्ता सिंह ngasiगी नुमित असिदा नखोइगी थबक पुनमक थादोक्तुना सेब सादुना लयु जन्नत पु मसक फजल्लु ए जिब्रील पैगाम असि इस्राफिल दा हायो मागी सूरदो ngahek thammo मिकाएल दा हायो रिजक येनबगी थबकतो ngahek leplo अजराइल दा हायो रूह सिंह लौबदगी ngahek lepu रिजवान दा हायो जन्नतुल फिरदौस की थोंग अदो हांगदोक्तुना जन्नत पु फजल्लो रेडी द थमो अदुगा मालिक त खंगलो जहन्नम की थोंग पुन मगलोनसिल्लो मशरिक तगी मगरिब फावदा लैबा कबर सिंह की अजाब लेपो जन्नत की यूम सिंह लंबी सिंह फरिश्ता सिंह न परेग नाइन लेपो ngasiगी अहिंग से मेराज की अहिंगनी आइगी महबूब मोहम्मद मुस्तफा सरवरे कायनात अहमद मुस्तफा सल्लल्लाहु अलैहि वसल्लम बु ऑक्सिन बगी दमक सेम सादुना लयु नुमित अदुदा आसमान है न मसक फजखरे अल्लाह की हुकुम ओइकी है जिब्रील अलैहिस्सलाम फरिश्ता लिसिंग हुम पुतराग लोइना न चलो हुकुम फंगबदा हजरत जिब्रील अलैहिस्सलाम ना महाकना तोंगना बादो पुरकना बगी दमक जन्नत त चटली अमसुंग बुराक को सामा पुदुना लाई मदुगी जीबा अदो कनानसु उखिद्रिबा अमनी संगो मचुदगी हेन ngौबा ngौरोक ngौबा खच्चर को सामदगी खरा पिकपा गद्धादगी दी खरा चौबो ओइरम्मी तफसीर रूहुल बयान दे इरी इबुंगो रसूल की मांगदा बुराक कौबा जीबा असिदा कनानसु तोंखिद्री इबुंगो रसूल नतना मसिगी मांगदा कनानसु तोंखिद्री अहिंग न खाइबोक चलकलबा तंजानी आसमान मसक फजरी जमीन दा मियोय किबिक नुंगाइन पोथानरी माइकई मरी इंग तपली नुंसित लिरी सिटली येंगलु किबिक त फजबगे फजबतनी हजरत जिब्रील अलैहिस्सलाम ना बुराक पुदुना आसमान की मरोल कया कुमथरक्तुना जमीन यौसिलकी इबुंगो रसूल सल्लल्लाहु अलैहि वसल्लम नुमित अदो
umme bandi yumda mit uisinduna ingna tapna pothari ibungogi khoyada Hazrat Jibril leplaga khalli haudoklabadi beadab oigani karamna no haudokadaba miraj ki daman asibu karamna no haudokadaba se matam sida Allah gi hukum lagi ay Jibril qabla kadmiya ay Jibril aygi mahbub ki khong mubarak te chupu nangi chinban gi aying ba phangbada aygi mahbub ki mit panglaknaba aina ngasigi numit asigi damak nangbu kafurga semkibani sakibani Hazrat Jibril na mahaki thotlaba kafur na saba chinban aduga ibungogi khong mubarak chupadagi ibungogi mit athoiba pangthoklaki aduga hangi ay Jibril lengbirakpagi marambu Hazrat Jibril Islam na tamjay ya Rasulullah Allah na nahak unaba pami adugi damak lawjaba lakpani nahak na lakpagi damak sem saduna thamkhrene ya Rasulullah adugi matungda Hazrat Jibril na ibungobu Kaaba Sharif ki Hatim gi area sigi manungda puraga ibungogi thabak khairaga thamoi lawthoklaga zamzam gi isingna jamthoklaga maudu amak nur gi patra amada nur yauriba do puthoklaga ibungogi thamoi nungda hapchilli madu iman gi nur ni su hairi madu ibungogi mit makna ui amasung maduda naba I thokpa natte riwayat kharadi iri madu iman gi nurni madu hapagi maramdi mahakna tawgadaba safar aduda mahakki thamoi gi mapangal phanaba iman mapung phanaba mapangal leinaba amasung mana urakadaba pot singda kiraktanabani adugi matung mahakpu borak hariba jiba asigi nakta purakle riwayat kharada asumna hai ibungugi nakta Mikail su Laki Israfil su yawi Hazrat Jibril na borak ki chinban gi rikap ado khayat laksilba do thauri ado pai aduga Hazrat Mikail na thauri ado pai adu amasung Hazrat Israfil su yawi adugi matungda ibungona borak ta tongge tawbada borak na ningai tawki masida Jibril na haiki borak ta a ikai dra nang sum tawrise kanano khangbra tongge nangonda tongge tawri base adubu borak na adum tawbagi maramdi hayeng jannatta mangonda ibu Rasul sallallahu alaihi wasallam na tongbina ba ayab lahobani haina suhai ibu Rasul na borak ki saktam gi matangda mahak na mingonda asumna lirammi madugi mabhumdi magi laibakta la ilaha illallah Muhammadur Rasulullah iri amasung yakut mani muktana lakpakum sathina phajai angak pafangna leitengba adugumba jibani madugi explanation aikhoina tawgadaba wai sathina phajaba atangba jannat ki moti hira marjan na saba adugumba jibani mado miraj ki safar haukiramme Hazrat Imam Kasifi rahmatullah na hai miraj ki ahingda farista lising marfu ibungogi yetta amasung farista lising marfuna ibungogi oide lepi asman da farista singna darud amasung salam gi wahina nilki Hazrat Rasul ibungo safar hauki asman gi taibangda mafam khibikta mahakbu oxin bagi dama farista sing pareng naina leptuna ngainari masigi matang sibu Quran da ningsingli bismillahir rahmanir rahim subhanallazi asra bi abdihi laylam minal masjidil harami izal masjidil aqsa alladhi barakna hawlahu linuriyahu min ayatina innahu huwas samiul basir ibu Rasul sallallahu alaihi wasallam na malaika singi marakta masjid haram dagi masjid aqsa gi maikai panglaki maikai mari nur gi nur ngaktani angak pa safarni chingtam laingoi laikangla samdana Madina Tayyiba gi khajurna thanna hauraba mafam du yorak pada Hazrat Jibril alayhi salam na hai ya Rasulullah mafam masida namaz rakat ani tang ada tawthokpiu masida nahak hijrat tawrakadabani amasung laigadawribani nafal rakat ani ado ada tawraga amuk safar hawi amasung masjid aqsa yorakle mafam aduda charakna paigambar lak amaga lishing kunmari mahakonda darut salam amadi unabagi damak ngaiduna leiramle
हजरत जिब्रेल ना नुंग अमदा मागी खुदोम बिना थाबदा नुंग अदो होखी अमसुंग मरुदा बुराक पु पुनसिल्ली हजरत मुहम्मद मुस्तफा सल्लल्लाहु अलैहि वसल्लम मफम अमद चंगसिल्ली मफम अदुबु बाबे मुहम्मद हाइन खंगने अदुगे मतुंगदा नबुवत की नुमित ओइरिबा हजरत रसूल करीम सल्लल्लाहु अलैहि वसल्लम मस्जिद अक्सा चंगसिल्ली हजरत जिब्रील ना अजान लावी अंबिया खिबिक सब सेम करे इमाम कायनात ना इमाम ओइरदुना मदुदा नमाज रकात अनि अदा तौरे माइकई मरी नूर की नूरनी नूर की दामन ओइरिबा महा की इस्तिकबाल की दमक आसमान की थाज थवान मिचाक लोइना ngaikre farista sing pareng lepli makhoi gi darud salam na amuk hanna ninkre namaz loirabatung ya rasulullah asman gi maikai tamlai i sarware qaunain huzur akram sallallahu alaihi wasallam na hai aibu asman gi maikai da uba hoki borak na yang bagi wadi kari hai gini mit na uba mafam da ma ki ahan bu khungul oirami ahan ba asman yoraga madugi thong da jibril ne thilli thong ngak paduna hanglak i kanano jibril ne khumi ai jibril ni amuk hangi na hak loina na kanano khumi ai ge loina na hazrat muhammad mustafa sallallahu alaihi wasallam ni thong ngak paduna khumi marhaba ma ki oina hangani thong adudagi kakhat le mafam da hazrat adam alaihi salam na istiqbal tawraga khush amadid haina mahak po oksillami adudagi ani suba asman da hazrat isa alaihi salam amadi hazrat yahya na khush amadid haidra mahak po oksilli ahum suba asman da hazrat yusuf alaihi salam na mari suba asman da hazrat ibrahim na manga suba asman da hazrat harun alaihi salam na taruk suba asman da hazrat musa alaihi salam na amasung taret suba asman da hazrat ibrahim saru alaihi salam na sarware qaunain hujur akram sallallahu alaihi wasallam bu oksillaga khush amadid hai adugi matungda hujur sallallahu alaihi wasallam bu jannat koihalli madugi angak pasing uhalli adugi matungda ibungo adugumba mafam amada thunglaki mafam aduda qudrat ki kalamna ibagi khonjel tai adugi matungda ya rasul sallallahu alaihi wasallam sidratul muntaha yorai sidratul muntaha hairiba mafam asi srishti gi arwoiba mafam ni mafam adu yorak labada farishta sing haije ya allah nahaki habib lakle mahaku unajahobagi ayaba pinabiyuda hukum la ina koi loina sidratul muntaha da pullaga ibungoga una horo mafam sidagidi hazrat jibril na hairaki ya rasul sallallahu alaihi wasallam ai khoi gi limited ni masidagi hengat pagi pangal laijade karigumba samamagi chang hengat durabadi allah ki nur tajallina tangoi thoktana jakhan khigani subhanallah kaya damatik mangal magun lairaba nabino adubu ngasi aikoina mahak pu khangde aikoina mahak pu pigadaba izzat pidabana gairna sumhak pu sukhang khangde mapangal kallaba farishta sing ruhul quddus hazrat jibril gi mapangal na loi khraba famduda hujur akram sallallahu alaihi wasallam gi haubu oiri ibungon hangki he jibril kari haigani hayo jibril khumjai ya rasulullah aigi damak dua tobiyo hayeng qayamat ki numitta pulsirat ki thong bathakta nahak ki ummat ki damak aigi isa tha thaba phangjage mafam adudagi arase mualla kayam bulak priba allah madi magi rasul tana khange kayam lapliba karam na tawriba raf kauba dolai amada mahak tongduna mathanta safar tawki matang aduda mathanta oibanina allah na mahak onda hazrat abubakar gi khonjel tahalli hai masi kidana ba tawriba allah arase mualla yawlabada parwardigar khoigi parwardigar manak yawlabada mafam da parda ngaktani mahaki damak parda kibik loina hangdokre aikhoina wari taduna lakli arase mualla da ibungo magi juta lauthokani tawbada allah na hai ki hai lauthokanu ne aigi habib aigi arashki magun wang hausanu ya rasulullah nahaku aikoina khangde sallallahu alaihi wasallam ya rabbi salli wa sallim da'iman abada ala habibika khairil khulqi kullihim
Ya Rasulallah nungsiba mafam kaida chatlaga nangbu uba panggadaba. Saisat pasing na sum na susay thai noma aras na Madina da hai hey Madina nang aigi mafam da laklo aduga ay na Madina da laklagi Madina na yakidi maon da hujurakram sallallahu alaihi wasallam yahib libanina oiriba punamak ase taibang damak ni mana sangsang na magi mit na urak pangakta ni Allah ki nakta changsili aduga mapu manai unare madudani ibugona sonba tahiyat lillahi wassalawat wat tayyibat maudani Allah kumi assalamu alayka ayyuhan nabi wa rahmatullahi wa barakatuh matang asibo Allah nima Allah nama Quran da sumna hai adugi matung Rabbul Izzat na mahaki mahabub ka naksin naki amuk hena naksin naki makoi anigi marakta lirung ten anigi arapa natraga maudagi su hena nakna mafam duda mahakpu Allah inuna yomsin krabani maduda Allah na wahai wahitawi amasung angak pakaya wali mapu manai anigi marakta wafam lising humbutara hainiraki haiduna su alim singna wari liba ikoina tai madu makoi anina mapu manai anina hena khangkre Allah na ibungoda magi umat ki dama namaz matam yankhai sinaraki ibungona harawna puraki lambi da Hazrat Musa thengnai Hazrat Musa na nahak umat na punumak adu pubungam lo haiduna hanna chathalli manga mayeng tahli asum na hanna chili manga mayeng tahallaki aroi bada manga ta mangai rabada madusu ngammoyan Hazrat Musa na hallu hai adubu ibungo rasulna ikaire masidagi hena tahallu hairubasi ikaire haiduna mahak laki jagat sida oiriba khibiki mapu Allah ni mahak na nizam si chathalli lenghalli tawhalli Allah ni ibungobu magi kudrat ki angak pasing uhan bagi tamak kaukhat ki baduda matam kayam changki haibase aikhoina khangmanate Allah na magi jagat sibu lephanduna thamkibani ibungo amadi mahak chat kiba thengnaru banatana numit thaja magi mafamda lephanki aying asa magi mafamda lephanki ibungo gi phamna sahobodo adum saduna leiramli mahaki thongi jinjirna hairingai lephanki atumbasing asum tumhanki afambasing asum phamhanki matamgi ichel mafamda lephanki ibungo rasul na numidangduda asuk yamlaba safar wari loirabatung zamin da thunglabaga lepkiba khibik handuna chatpa hawanki aying asa laihawbudu adumna makha chatpa hawki jinjir haiba hawi numit thaja chatpa hawi masi kanana su khangde ibungogi warida imanda singna thajakre adubu Abu Jahalna waridu targa Abubakar Siddiq nakta chelaktuna tamle ngasidi Muhammad wa mag hairakle numidang asman marol taret samduna asman da karraga Allah bu unuruga halakle masibu nang amuk thajakhigat Hazrat Abubakar na khumki mahakna bu hairabadi achumbani ai thajai maramdi mahakna oidaba wa ngang bahaibase oithokte ma ngasi fawbo oidaba amata nganglaktri paramaduna mahakpu Ibu Rasul sallallahu alaihi wasallam na al-Siddiq haina mingthol pibiki ibu ki miraj safar asigi matangda Makkah gi Quraysh singi wahang kaya laki khudam moina Masjid Aqsa gi makhong kaya no ibu ngona madu paukumpi ki ibu ngona masimasu haiki Makkah gi kafilama mafam aduda numit aduda laihawi kafira singlak labada hangnaki achumbo erami ibugogi miraj safar asibu ngasi di science na su proof tawi Allah na ikoibu ilim gi discussion lehen bibu oisano video si yengbirba kanglukpu channel asigi maikai digi taramna oxin jabaga loinana channel asibu support tawbiba subscribe tawbiba bell icon namsin biba puduma ase tawbiraga अखोई पुन्ना चटमिन्नसी हाइबगी दावत अमा थमजरी।